Thaina mamangaida lamboiba nipa ama asum lam koirami. Mahakna lam asum koirakpada khungang ama tana lakpada lamkhangda asongba umang ama lalamni. Umang adugi mayai chalakpa mafam aduaida lam sangna lakpadagi waman khraduna tira panbi amagi makhongda ngahaktam dum pothakige haiduna pothajarami. Matam masida achouba kaijau ama umangi mafamdagi thoraktuna lamboiba adu tamna laktuna ngarang ngangna chungsilakadabagi ngaiduna leiredo. Mataw asida lamboiba aduna chenbasu ngamda uda kahowsu ngamda karam tawsige khanbada khanpham khangdaduna mamaida mahakna jagoidum sadoke haiduna jagoi sare. Jagoi saraga leiba lamboibadu adugi manakta kai aduna yauraga kai aduna hairei. Hai nipa karigino nangna ai uraga jagoi saribani. Lamboibaduna aidi mahausagum kai jaduna hingba mini. Kai phangdaba kuire amadi pharabani adubu ani sudabadagi waduna sum leirambani. Nahak laklabanina anidi suredana haibagi wakhanda ai harauman kitana jagoi saribani haina khumlei. Lamboibadu ki wa tabada kai aduna phare nangna hana phaba kai adu kadaidano yengedana. Lamboibaduna yengjaune adubudi adugane horen nang mabu uraga chenbadi yaroiko. Nang chengadara cheloidra hana haiko amuta haiko hana haiko dana haiduna jagoi sana khumlei. Kai aduna ngangladuna karigi cheluni haina khredana haida khumlei. Lamboibaduna phare hanagi asi nang uraga mapang lakle haiduna chenkhigani aduna ne kuina yengbadi yaroiko. Asum haiduna lamboibaduna magi khaw adu thangdoklakle. Khawgi machil adu tapna phaklaga khawnungda yawba mingsel adugi akoibada khaw machil supchillaga mingsel adu kairomda onsilakle. Kai aduna mingsenda tariba kai mamidu atoppa ama oiraboi khanduna maya chawna higattuna ngangmure. Mingsel manungdasu asumna ngangaklaba adudadi kaidu khara jingnaba poklamle. Matam aduda lamboiba aduna hai tonu ngaikho nangbu ngamba kaijau oiramlabadi karam tawgani ngaikho amta tapthako nangnaga ngamloida mabudi aina phagadabani haiduna khaw adu machil supchinnaduna kanna loisinnaba honaredo. Asum haina mahakna chenkhiba thoklabadi tanaba wagani ngaikho tapthako asum themjinnaringaida kai adu mamai phiral sana thikattuna mana hek ngamba makai phan launa kanna chongkhraga mipai thabaina chenkhredo. Kai duna khanghauduna saum chauna nganglaga chongkhibadudadi lamboibadudi kimankhiduna wanthaduna leibakta taduna leiri. Ngai hak leiraga lamboibadu lousing lakladuna haugalakledo. Matam asidadi sing chanbani pa amasu asum lakpada lamboibadugi manakta kok hek yaurakledo. Mahakna lamboibadugi mamit mana ithak thakalaga phingatuna ningsha sor mapi honduna leibadu uraga lamboibaduda kari tawba yaurage haina hanglammi. Lamboibaduna khungang tana chatke lakpada wamanduna tirama khong asida ngahak potharingaida kai lakpagi wari adu sing chanma nupaduda tamlari. Aduga karigumba kai adu kaining chitta amuk lakadra khanbadagi warambani adubu haujikti ibungo sing chanba nangsu laklabanina phare akhoi ani di surido haina wari watai ngahak sanarami. Asomdana ngasai kanna chenkhiba kai aduna magi mapang mayam leiba mafamda chenkhraga takluredo. Marup sa yengu kai chaba taibang mi ma lehore mana chagadaba kai adu aina yenge hairubada mana thamba khaw manungdagi
ꯀꯩꯗꯨꯅ ꯑꯩꯕꯨ ꯆꯤꯛꯀꯦ ꯇꯧꯔꯛꯏ꯫ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯀꯩ ꯑꯗꯨ ꯆꯦꯟꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯐꯥꯕ ꯍꯣꯠꯅꯔꯤꯉꯩꯗꯨꯗ ꯑꯩꯗꯤ ꯀꯤꯗꯅ ꯆꯦꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯨꯝꯁꯤ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯂꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯂꯩ ꯈꯪꯉꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈ꯭ꯔꯤꯕꯅ ꯑꯩꯈꯣꯏ ꯂꯣꯏ ꯁꯤꯕ ꯇꯥꯔꯦ꯫ ꯀꯩ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕ ꯀꯩꯖꯥꯎ ꯑꯃꯅ "ꯉꯥꯏꯈꯣ, ꯃꯄꯥꯡꯒꯜ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯈ꯭ꯔꯕꯅꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯨꯈꯤꯁꯤ꯫ ꯅꯪ ꯃꯐꯝ ꯑꯗꯨ ꯇꯥꯛꯎ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ" ꯍꯥꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯦꯗꯣ꯫ ꯀꯩ ꯃꯌꯥꯝ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯁꯣꯔꯣ ꯁꯔꯥ ꯇꯧꯗꯨꯅ ꯅꯥꯄꯤ ꯁꯤꯡꯕꯤ ꯎꯅꯥ ꯋꯥꯅꯥ ꯑꯀꯪꯕꯗ ꯅꯦꯠꯇꯨꯅ ꯂꯥꯛꯄ ꯑꯗꯨ ꯂꯝꯕꯣꯏꯕꯗꯨꯅ ꯎꯔꯦꯗꯣ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩꯗ ꯀꯩ ꯃꯌꯥꯝ ꯑꯗꯨꯗ ꯑꯍꯥꯟꯕꯒꯤ ꯀꯩ ꯑꯗꯨꯅ "ꯌꯦꯡꯉꯨ, ꯑꯥꯗ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯉꯁꯥꯏꯗꯤ ꯑꯃꯇꯪꯕꯨ ꯂꯩꯍꯧꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯨꯝ ꯁꯨꯔꯝꯂꯦ"꯫ ꯀꯩ ꯑꯗꯨꯅ ꯀꯌꯥꯝꯁꯤꯡ ꯑꯗꯨꯗ ꯇꯦꯔꯥ ꯃꯈꯣꯡꯗ ꯂꯩꯔꯤꯕꯁꯤꯅꯤ ꯍꯥꯏꯔꯕꯗ ꯀꯩ ꯂꯨꯆꯤꯡꯕ ꯑꯗꯨꯅ "ꯉꯥꯏꯈꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯪꯁꯟꯁꯤ, ꯇꯦꯔꯥ ꯄꯥꯟꯕꯤ ꯑꯁꯤ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯁꯤ" ꯍꯥꯏꯗꯨꯅ ꯀꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯣꯏꯁꯤꯟꯕ ꯍꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯣꯏꯕꯗꯨꯅ ꯁꯤꯡꯖꯟꯕ ꯂꯥꯛꯄ ꯅꯤꯄꯥꯗꯨꯗ "ꯀꯔꯝ ꯇꯧꯁꯤꯒꯦ? ꯍꯧꯖꯤꯛꯇꯤ ꯀꯌꯥꯝ ꯍꯧꯗꯨꯅ ꯂꯥꯛꯂꯦ, ꯃꯈꯣꯏꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯀꯣꯏꯁꯤꯜꯂꯛꯂꯦ"꯫ ꯋꯥꯁꯤ ꯇꯥꯕꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯅꯤꯄꯥ ꯑꯗꯨꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕꯅꯤꯅ ꯃꯥꯒꯤ ꯁꯤꯡ ꯌꯥꯟꯅꯕꯗꯨ ꯃꯅꯥꯒꯟꯗ ꯌꯥꯟꯁꯤꯜꯂꯒ ꯃꯐꯤ ꯇꯥꯈꯠꯇꯨꯅ ꯇꯦꯔꯥ ꯄꯥꯟꯕꯤꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦꯗꯣ꯫ ꯂꯝꯕꯣꯏꯕ ꯑꯍꯜ ꯑꯗꯨꯗꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕꯅꯤꯅ ꯎꯗ ꯀꯥꯕꯁꯨ ꯉꯝꯗꯗꯨꯅ ꯇꯦꯔꯥ ꯃꯈꯣꯡꯗꯨꯗ ꯑꯗꯨꯝ ꯂꯩꯔꯦꯗꯣ꯫ ꯃꯥꯁꯨ ꯀꯥꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯉꯝꯗꯗꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯇꯤꯉꯛ ꯃꯥꯉꯛꯅꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯀꯌꯥꯝ ꯑꯗꯨꯅ ꯇꯦꯔꯥ ꯄꯥꯟꯕꯤꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯀꯌꯥꯝ ꯑꯗꯨꯅ ꯉꯥꯡꯅꯔꯛꯏ, "ꯇꯨ, ꯅꯤꯄꯥꯁꯤꯅ ꯇꯧꯔꯤꯕꯁꯤ ꯇꯧꯁꯤꯟꯅꯔꯤꯕꯔꯥ? ꯆꯪꯁꯤꯜꯂꯣ, ꯌꯦꯡꯁꯤ" ꯍꯥꯏꯗꯨꯅ ꯇꯦꯔꯥ ꯃꯈꯣꯡ ꯇꯝꯅ ꯂꯥꯛꯂꯕꯗ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯦꯔꯥ ꯃꯊꯛꯇ ꯀꯥꯈꯤꯕ ꯁꯤꯡꯖꯟꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯊꯪ ꯁꯨꯝ ꯀꯥꯈꯤꯕꯅ ꯃꯃꯩꯗꯗꯤ ꯇꯦꯔꯥ ꯃꯁꯥ ꯑꯀꯪꯕ ꯑꯃꯒꯤ ꯃꯈꯣꯡ ꯇꯥꯅ ꯀꯥꯈꯠꯂꯨꯔꯦꯗꯣ꯫ ꯇꯦꯔꯥ ꯃꯈꯣꯡꯗ ꯂꯩꯍꯧꯔꯤꯕ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯀꯔꯝ ꯇꯧꯅ ꯀꯩ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯁꯤꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯔꯛꯂꯤꯕ ꯂꯤꯛ ꯃꯂꯥ ꯑꯃꯗꯤ ꯆꯩꯁꯨ ꯃꯆꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯗꯅ ꯃꯑꯣꯡꯒꯤ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯦꯔꯥ ꯄꯥꯟꯕꯤ ꯃꯊꯛꯇ ꯀꯥꯈꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯈꯣꯏꯗꯧꯗ ꯇꯦꯔꯥ ꯄꯥꯟꯕꯤ ꯃꯊꯛꯇ ꯂꯩꯕ ꯇꯦꯔꯥ ꯀꯛꯆꯦꯡ ꯑꯃꯅ ꯀꯛ ꯂꯥꯎꯅ ꯍꯦꯛ ꯆꯤꯛꯂꯛꯂꯕꯗ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯑꯀꯪꯕ ꯃꯁꯥ ꯑꯗꯨ ꯇꯥꯞ ꯍꯦꯛ ꯄꯥꯏꯔꯨꯕꯗꯗꯤ ꯃꯗꯨ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯇꯦꯛꯇꯨꯅ ꯀꯩ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯃꯔꯛꯇ ꯗꯝ ꯂꯥꯎꯅ ꯍꯦꯛ ꯇꯥꯔꯛꯂꯦꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯂꯝꯕꯣꯏꯕꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯇꯤꯡꯈꯠꯇꯅ "ꯍꯣ, ꯑꯗꯨꯅꯤ, ꯃꯌꯥꯏ ꯊꯪꯕ ꯑꯔꯥꯡꯕ ꯑꯆꯧꯕꯗꯨ ꯍꯥꯟꯅ ꯐꯥꯔꯣ, ꯅꯝꯃꯨ" ꯍꯥꯏꯅ ꯍꯦꯛ ꯂꯥꯎꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯅꯤꯄꯥꯗꯨꯅꯒ ꯗꯝ ꯂꯥꯎꯅ ꯍꯦꯛ ꯇꯥꯔꯛꯄꯗꯨꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯕꯗ ꯀꯩ ꯃꯌꯥꯝ ꯑꯗꯨ ꯀꯤꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯇꯦꯔꯥꯗꯒꯤ ꯇꯥꯔꯛꯂꯤꯕ ꯁꯤꯡ ꯆꯟꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯃꯥꯅ ꯇꯣꯡꯂꯨꯕ ꯇꯦꯔꯥ ꯑꯀꯪꯕ ꯃꯁꯥ ꯑꯗꯨꯒ ꯇꯥꯔꯛꯄꯗ ꯑꯁꯣꯡꯕ ꯎꯅꯥ ꯋꯥꯅꯥ ꯃꯊꯛꯇ ꯇꯥꯔꯛꯄ ꯑꯣꯏꯕꯅ ꯃꯁꯥ ꯃꯎꯗꯤ ꯌꯥꯝꯀꯟꯅ ꯁꯣꯛꯄ ꯑꯣꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯅꯃꯛꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯟꯊꯔꯨꯔꯦꯗꯣ꯫ ꯂꯝꯕꯣꯏꯕꯗꯨꯅ ꯃꯀꯣꯛꯇ ꯏꯁꯤꯡ ꯌꯩꯕꯤꯔꯦ꯫ ꯃꯍꯥꯛꯁꯨ ꯂꯧꯁꯤꯡ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯀꯩꯒꯤ ꯃꯈꯌꯥꯠꯇꯒꯤ ꯄꯨꯟꯁꯤ ꯀꯜꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕꯗ ꯂꯝꯕꯣꯏꯕꯗꯨꯅ ꯈꯨꯡꯒꯪ ꯇꯥꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯅ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡꯅ ꯂꯝꯕꯣꯏꯕꯅ ꯀꯩ ꯃꯌꯥꯝ ꯇꯥꯟꯗꯨꯅ ꯊꯋꯥꯏ ꯀꯟꯈꯤ ꯍꯥꯏꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯥꯏꯅꯈꯤꯗꯣ꯫